On February 20 da koi Home Affairs dagi Manipur Chief Minister tharaena kano letter ma aje engonda koi marup nawbina engonda muk tharakpa adu uru kandaina kaino khoina tawju hadi akoi Manipur government akoi ji rudderless hadi kadi mathung maram khangdaba karom chalino khangdaba kuki in p any kuki tribe log thu kaina audedi issue mo in matam mangali ji kanati haibani Mahabharot ki wari dam leidaina Brahmastra du sijina thon bado Brahmastra du Brahmastra no pan badu tum no mangdoi neba adu khulai du sijina thon bagu mani any kuki tribe kaina kuin any kuki tribe habdu di adu log thoju kuki ba ya madum yaw lare any kuki tribe yaw bu yaw da ba atha thok ta bane da seida kanona birene ba akogi hanagi CM oiramduna mu iramibra kaino mazu mayamgi thabam taw leibagi thabak tawiga haina si oida padaba nahan kuki kanano khangsi na nahan akogi WMC na puthokpa volume ani subado volume ani adum taada adum khanga kuki si laiba thado paiten loina baksi asidam bisala dawni asigi mahutta tawge haraga na immigrant community si ST we yade na haigadawneba adu natana somda kanadabada wathi waku asinida kanadaba ngata inconsequential oiba important natodo madu oiroiduba matam mangan bani habnida si ngai re yengbada very sad